Ngashi numidang waram phongkiba toan Manipuri sifongsingi maruoiba ipausing khongatjaraga Manipur top channel gi maikedi ma'amda share tawjagi ahanbada ngasi lebaksi goiba COVID-19 update ma'amda pijage nongma khaktada positive lakh ahumga lising yankai thengnare miyai lising aniga sanipan hena laikhidre laiba asida COVID-19 naba nongma kangdana hengalakpaga loinana asok state kharadadi COVID-19 laisana maram oiraga miyamda mi paiba poknare amaromda asok state kharada COVID na Naba masing nomo gi hengalakpaga loinana oxygen wat kadra haibigi mi paibasu lainare adumapo center na di oxygen gi damak mi paiba lebigano oxygen marang kaina pinaba honari haina wafam kya thamkibaga loinana oxygen plan kya amasu semga sagatpa loikrabane haujuk laiba asida nongma kangdana COVID-19 na naba hengalaktuna haukiba pungkun ga mani da miyoi la ahomga lising yang khagani thoiga sama panga maudraga mathoi COVID-19 positive oiba thengnakhre amasum hairiba pungpham asimakta da miyoi lising ani ga sani pan ga taragani thoi laikhidre haina su pausna palli makhacha tharak poina topa maruiba paukrana lemna lairik tamhalagani nauria pakhang lakpa kendra gi hanagi MLAS Subhash Chandra na haikre COVID-19 laisana lairik tamba phangdraba mahairoi sing school Manipur gi online education kendra asigi class 1 dagi 10 fawda lemna lairik tamhalagani wafam asi ningomba maya maning laikai maira paibi sanglena pangtokpa school Manipur online education hawdokpagi thoramda makna phongdokhibani hairi atopa pawama namu kabru da laisang saba masum sadabaga mari leinade zadumani Federation of Homi ki president sapamsa zadumani na haikre federation asina kabru da laisang saba masum sadabaga mari leinade aikhoi gidi ipa ipu singa horakpam kabru amasum thangjing apunbagi oina kanmani wafam asinga sinungthul duilalenda leiba Federation ki office da pawmi singa unabada makna phongdokhibani makna makha taraduna April kunda Indigenous Manipur Tribal Student Union New Delhi kauba office su leitaba lupasina Federation of Homi bu ban tawgadabani makhoi asi communal sagatpani pharaga NSA pangadabani haini India government ki home minister ayiba sirol piramba thingnare Myanmar dagi thomjilakpa miyoi sing Manipur lengakna detect tawduna deport tawkhigadabani Homi na demand tawduna lakpa kuire Makhoi singasina state asida thomjilaktuna singi mafam khudima kansinduna kabru laifamlen fawa makhoi gi maramni lai khurumba sanglakpa thingli Indigenous Manipur Tribal Student Union New Delhi na Ministry of Home Affairs da khusinakhiba serol adugi mayokta ngasi Federation gi General Secretary Yangjing BCC na sahi tawduna Home Minister da ayiba serol thaduna khangan khre haina spaushina makhatana phongdorakli amasum makasa tharakpoina topa maruiba paukhra namu phangpham thokpa sakthung phangdrabadi akan makhongjang sangsilagani laita lairagi damak miyamna piriba sakthung andro kendragi miyamna phangandrabadi akhakna ba khongjang sangsilagani haina the United Progressive Association andro kendra UPAAK gi president Muhammad Fakharuddin phongdokhre ngasi yeri pokta pangthokiba pawgi mifam aduda UPAAK gi president phongdokhibada COVID-19 pandemic na maram oiduna awaba saitheng kya mayokna rakliba miyamda lengakna piriba seng andro kendra da matam sana phangdaba maramna awaba kya mayoknari English singaniga kungi phangpham thokpa tha mapan gi seng phangdabagi wathok leiringai sayesi gi February amadi March gi andro gi miyamda agency na pidaba maramna hena awaba saitheng kya nangli Hiramasi matang na mari denaba department amadi kendra gi lusing basingda haijarurabasu thausavidana leidi miyam na ihau kya hauduna masagi phangpham thokpa hak phangnaba talabasu tabinaba leitaba amadi political gi issue leba maramna amaga insinaduna leidi andro kendra gi praja singna sing phangdabagi waribasi athuba matamda lenga amadi mari leinaba department na athuba matamda ko handaba tarabade akan makhongjang sangsilagani masida natana miyam gi lusingbani haina thorok lebasingna praja gi awaba khangbidrabadi UPAAK gi miyamna amuhana ikai khumnabu uloi haikhenasu pausna makhatana phongdorakli amasum atopa pawamana mausadagi leirakpana taba miyoi teret voter list ta hapsilama thengnare lamlai kendra gi manung sanna leiba Sabung Khok Khul polling station number 18/25 Mausadagi leirakpana taba Nepali miyoi teret voter list ta hapsilamba thengnare haina ngasi Manipur press club ta pangthokiba lamlai mapari thawalupki secretary Laisram Bobisna na phongdokre
Makasa Tarapoina Topamarueva Paukrana, CM Biren, Rims, Amasum Zenims, the lady oxygen plant Hakting and the Yingsin Crate. Lockdown Tobusut Leba Miam, Awaba Mayok Nagani, can be the Noiti, Sit Minister. COVID-19 license and Naraba Muising quieting Maru or oxygen as you water and a Pangana Bagitabak Manipur Sakana, local Tabak Singi Manusana, Ngashi Zenims, Amasum Dreams Hospital Ladyba, oxygen plants in Sit Minister and Biren Hakting and the Yingsin Crate. Benana, oxygen plants in a city left and oxygen Putokuna, Miam the Pangan Bangam Nagani. Housing oiriba Piba Masida, lockdown Torobusu Lebak Miam Awaba Mayu Nagani, can be the Noite. COVID-19 and Naraba Muisingi. Laying Pam Hospital Kumalampak, Balbawan Amadi, Boys Hostel, Matik Sana Samgana Bohonare, Highness Sit Minister of Fundokre. Ngasigi Kongsat Adu Marie Lanana, Paumising Unabras Minister of Fundokibidi, Manipur COVID-19 Anisubu Web Asi, citing Sapsana Fangle. Machina Maramoidana, Numit Kudingi, like a sin a positive Masing Yam Kalakli Amadi, Mi Sibasu Yorokli, Maramaduna likes a sitting out Tolana House Manipur Gituan to one Mamapam the Hangdoliba. Haksang Sazil Topam Zimamadi, Miam Punduna, Sapam Takpam Oiriba, Restaurant Sing Salaiba, Tokpiro, Hybagolonana, Miam no social distancing Nagna Sapina ba Apple Toki, CM Nahai, Lyset Asina, Nadana Bohona Bahai Visina, Quaidigi Maruoi, Adubu, Lamdam Sigi, Mio Ayamana social distancing to Gaiba Madi marks up the biggie, Hainabi Lady Basi, Yamna Fate. COVID-19 gi SOP ning thina ngakna salabadi laichat asidagi ngak thokpa ngamgani isagi resource marang kaina laijadaba state ama oibanina haujuk oiriba phibam asida lockdown tawbusu leibak miyamna awaba mayoknagani khanbada nuaite aduna miyamna mask ning thina OPU social distancing ngakna satpiu curfew thugaidana koicha chatpa tawbidana busu Chief Minister na appeal tawki Chief Minister na ngasi khuma lampak ta satuna mafam madura nauna hangdokadaba COVID hospital singi Pibam Yangsin Ki, Chief Minister na Hai Kumalampak to Ladiba, Bal Bawanda, Pamung Sanigi Yankai Laba, Nupi Ngaktagi or COVID Hospital Ama, Semkat Pahore, Mashidanatana Kumalampaki Boys Hostel Lasu, Nupangaktagi or Pamung Sawa, Lagidaba, COVID Hospital, Semkat Pahore, Mapam Masida, Yunako COVID Care Center, Oiringaida. Sizinaramba masak matum singadu puraktuna sizinagani punama asigi matakta Impal West ki Lamboy Kunang Kongdasu COVID Care Center ama semgatuna lairi maduna laiset asina narakpa miyoi sing matam sana laying nabagi thabak sarkarna sapsana honagani so haiki se minister ngasi Zenims amadi Rims ta lairiba oxygen plant center sing amadi Balbaran Kumalampak COVID Care Hospital sing hangdonaba honariba mapam sing yangsin ki baduda advisor to CM Health oiriba Dr. Sapam Ranjan additional Chief Secretary M.I. Khan Principal Secretary Bumnun Mang amadi Ate Health Department gi mari lenaba official sing su saruk yakhi haina pawsina makhatana phungdorakli amasum atopa marueba pawamana lamdam sigi mahairoi lup taruk na sanaton gi misi gi matang ngasi numidang waram pung taruk tagi pung kun gi mari gi Manipur ban mapung fana sakot kani lakthokre lai khidraba Rims gi mahairoi sanaton atokpam gi miad asigi matang na Justice for Sanaton atokpam na misi isi asingba langlalangjin putoktuna maralai bising ain goiba serak piu haiba dabi tawduna ngasi numidang waram pung taruk tagi hayeng April kun ga tereki numidang waram pung taruk fawba kauriba Manipur pumba gi pung kun gi mari gi total shutdown asi Manipur da lairiba mahairoi lup taruk na mapung fana sakot kani haidun lakthokre hiramasi gi matang ngasi desam gi office ta pangthokhiba pawmi sing unaba mada AIMS ki President Saikom Premsana Phungdokibadi Justice for Sanaton Athopamgi Matang CM ki Justice for Sanaton Sangsilakpa Khongjang sing Kudimakta Mahairoi gi Lup sing haibadi MSU MSF KSA su AIMS amadi desamna mapung fana sagot kani haiki ngasi numidang wairamdagi hauriba pungkun gi marigi total shutdown asigi manungda dharma karma anai amadi I pauga mari lenaba miyoi singnatana kanamata sathok sasin tawidana mapung fana sagot pinabasu appeal toki haina pawsina makhatana phungdorakli makasa tharakpoina topa maruiba pawkhrana hairok ta BJP dagi miyoi kia NEIDP da yarokle ngasi hairok ta hana BJP da yoramba ward member yauna miyoi kia makhogi party thadolaga NEIDP hairok ta yarokibaga lonena makhoi butaram opagi tharam ama pangthokre hainasu pawmanasu makhatana phungdorakli
मखा सथरक मणिपुर की कोविड-19 अपडेट मैम शेयर तौजगे गवर्नमेंट ऑफ मणिपुर कोविड-19 कमल कंट्रोल रूम थोड़क प्रेस रिलीज नंबर 397 नुमिदांग पुंग 5 फौगी अपडेट पुनः मियोई चामग निफुग तरुक कोविड-19 पॉजिटिव ओरे मखोइसिंगसी चामग निफुग मथोय अमना जनरल पॉपुलेशन मियोई मंगा सेंट्रल आर्म पुलिस फोर्स तगिनी मियोई चामग निफुग मथोय जनरल पॉपुलेशन कोविड-19 पॉजिटिव ओरख्रब मियोइसिंगसी मियोई मार्फुग तरुक अमना नुपाने मियोई यांखैग मंगा अमना नुपीनी मखोइसिंगसी इम्फाल ईस्ट निफुग निथोय इम्फाल वेस्ट हुमद्रा थौबाल मरी बिष्णुपुर मरी कक्सिंग मंगा उरखुल तरामथोय कांगपोकपी मरी संडेल मखोगे लौखटफम थोप सेक्शन थौराम खुदिमक्सु लौखटख्रे पुंग 10 मरी मणिपुर कोविड-19 नारकपदगी मियोई मंगा लैखिद्रे मखोइसिंगसी अहान मियोइसना महक सई यांखैग थरे सुरे महक नुपानी महक इम्फाल ईस्ट तगिनी अनिसुब मियोइसना सई यांखैग हुमदोय सुरे महक नुपीनी महक थौबाल तगिनी अहुमसुब मियोइसना सई कुंथ्राग मंगा सुरे महक नुपानी महक चुसामपुर तगिनी अमसुम मरी सुब मियोइसना महक सई हुमद्राग मंगा सुरे महक नुपानी महक इम्फाल ईस्ट तगिनी अमसुम अरोइब मंगा सुब मिसना महक सई यांखैग हुमदोय सुरे महक सुनुपानी महक इम्फाल वेस्ट तगिनी अमसुम मखोइ सिंगसी जेनिम्स तमरी अमसुम रिम्स हॉस्पिटल अमा लैखिदबने अपुन बोयना मियोई मंगासी थारगा अपुन बोयना मणिपुर कोविड-19 लेहनखिदब मियोई मसिंगसी चहुमग मौद्रा सुरे अमसुंगसी मियोई 13 तरुक कोविड-19 दगी नाबा फरक्तुना डिस्चार्ज तौख्रे मखोइसिंगसी होम आइसोलेशन दगी कुन्नी अमसुम जेनिम्स दगी तरे रिम्स दगी तरे अमसुम सिरी दगी अनिनि सोहारी अदु हौजी हौजी स्टेट सिगो एरिबे एक्टिव केस समापन ग तरा सुजलगले अदुगा हौजी रिकवरी रेट 95.74% लैरी हैनसु प्रेस रिलीज मखाताना फोंदोरक्ले अमसुम लेटेस्ट इन्फॉर्मेशन अपुन बोयना मणिपुर वैक्सीनेटेड तौखिबा मियोई मसिंग ला अमगा लिसिंग 13 समापनगा हुमद्रागा मरीसु सुजलक्ले अमसुम लोइसलकपोइना तो पतेंतकपा पाउंग खतंग मैम शेयर तौजरमगे गवर्नमेंट ऑफ मणिपुर सेक्रेटरीट एजुकेशन एस डिपार्टमेंट दगी गवर्नमेंट ऑफ मणिपुर की ऑर्डर मथोले मैम तांग 13 एप्रिल इंग्लिश कुनगमथोइदा ऑर्डर्स मदुदी हौजिक मणिपुर सेकेंड वेब कोविड-19 की नोमगी नाबगी चांगसी मसिंग लेप्तने हेनगलकपना मरम ओइरकांदा खोगी मणिपुर की ओइबा समर वेकेशन लागिबा मे की तांग अमदगिना मे की तांग 13 मथोइ फौबा तौरनी है डिक्लेयर तौरे मखोगी सिगी सेशन एकाडमिक सेक्शन सिना इंग्लिश कुनगमथोइदगिना कुनगनिथोइ फौगिने दुगा समर वेकेशन सी ऑल गवर्नमेंट एडेड एंड प्राइवेट स्कूल सिंगने अदुगा एफिलेटेड तौबा हाइदि बोर्ड ऑफ सेकेंडरी एजुकेशन मणिपुर काउंसिल ऑफ हायर सेकेंडरी एजुकेशन मणिपुर ने हाइना कमिश्नर एजुकेशन एस गवर्नमेंट ऑफ मणिपुर टी रंजित सिंह खुयेक पीदना थोलक्पा ऑर्डर मनसु मखाताना फले दुग मै हौजिक ओइनदि मतांग से लुसिनजरगे दुगा पाथोक सगिब सोकिबा लानखिब के यार्स मैम ngakpigani and thank you